अहानबदा ngasi maruiba pausing thamjari sathariba assembly mifamna pravis sanam misigi matangda chap chaba warep ama laudaba tarabadi pung kunmari gi total shutdown tawgani haina JSC na lauthokre Manipur da yamna naha oiriba entrepreneurs singna pullaga semkiba lamjingba group ki year service lakadoriba chahi 2020 dagi hauragani Lomi Singda tractor amadi power tiller sing yanthokre organic oiba pothok sing hena puthokna naba Lomi Singna honasi haina Minister T.S. Syamkumar na phongdokre Amadi Thobal District Hospital the Geriatric Care Unit Health Minister Langpoklakpam Jentakumar na hongnabi matung ina hangdokre Kurumzari Times of Manipur News miyeng tabi bapunamapu ARUNBALA na taramna oksari ngasigi maruiba pausing mayamda sandokna pizari Lakliba February 25 phawbagi manungda hojik sathariba assembly mifamna pravis sanam misigi matangda khanaduna chap chaba warep ama lobiu karigumba numit asida khanaduna warep laudaba tarabadi tang 25 gi midnight tagi tang amagi midnight phawba pung kunmari gi total shutdown tawragani haina JSC against the brutal killing of pravis sanam at Greater Noida gi convener Laimayum Pisu Sarmana phongdokre ngasi Manipur Press Club ta pangthokpa pawgi mifam aduda tongan tongan ba imaluf kayagi ima kaya su sarugyaki convener Pisu Sarmana makhatana 2018 gi September 10 da UP gi Greater Noida da mihathi na halamba pravis sanam gi misi asigi matangda state sarkar na ngasi fawbada matik saba thabak amata laukhatana lakli sarkar asigi luchingba chief minister N Biren gasu wari sanakre adubu matik saba action amata laukhatana lairi JSC na sarkar asina hojik sathariba assembly mifam asida misi asigi matangda kupna khanabiu amadi warep ama lakliba February 25 phawbagi manungda lobiu karigumba numit asida warep ama loba ngamdrabadi JSC asina pung kunmari gi Manipur pumba total shutdown tawgani haiki magi leader makhada khogi mochumram chagi bai film da lebi je koi Manipur ja khoi jun maite adun maram aduna la phami ba ji actually mifam assembly mifam asigi manungda tarik kungani pan phawbagi manungda haiba provision namgi misi asi assembly da puthok tuna khana nei naraga Sumala ngaji puthokna ko hanaga dawni kari mo puthoktragadi tarik kungani pan ge hinno dagi maski tarik ama hinno ngai bawa Manipur su dawla koi lathokchare kari gumba sida yaktagadi adude henba koi ima sing dagi Manipur da lebi ima event sing CSO organization student sing ya khulaga kai tawya ge have zum khata na koi khanagi gani Paugi mifam aduda sarugyakiba nupi samaj ki luchingba Imar Ramanina sarkar asina ngasi phawba tumina laisinba si yamna laibak thibani assembly mifam asida puthokna ba honabiu haiki asem mama asem ja pass tawlaga na miyam da lokthokpiu adu natragadi makha da ba sanction dawi ye miyam kana ma horagadi aduga MLA hunfu je masina khanaraga mi mo hat lam thoga yola ga cha ji mo moino ji ta lai ji kari no ni si chala suma hayo to sum jam ti muita lai si kayo athu ba matam da matri hunpuna pajana kanaraga sem mida pajana pass ta roi bo he bi ho Manipur da yamna naha oiriba entrepreneurs singna pullaga semkiba lamjingba group ki year service lakadoriba sahi 2020 dagi hauragani hiramasida report ama Manipur da yamna naha oiriba entrepreneurs singna pullaga semkiba lamjingba group ki matam kuina dagi manglakpa manglalama lagliba English singani kungi February tha dagi mamfaunaragani Group asina tha asimakta dagi air service launch tawnaba thorang tawre Ministry of Defense ki makhada Bangalore da chahi ani leiraga lepa laitana pangthoktuna lagliba Aero India lisingani taramapanda lamjingba group amadi Sukhoi company ani gi marakta memorandum of understanding ama sign tawnaduna firep asi laukhibani Sukhoi company gi mi chamrom tongba yaba aircraft tara launabagi sign adu tawnakhibani Tom TV ga wari sanabada lamjingba group ki chairman Jackie Mangang na hai manglal asi matam kuina dagi mangjarakpani mamangda charter flight service leihannaba thorang paikhalure adubu chanaba khara watpadagi firebadu hongdoklaga air service oina paikhatnaba fireb laurakpani haiki do moigi aircraft khara akoiga mutual agreement amagi makhada akoina aircraft khara lawbagi adugumba understanding amada akoi ngasi yam the progressive oibo mong da discussion leinagi aduga ikoi athu matamda aide
Russia da chatuna akhoi aircraft asibu lawna bagidamakta haidi sign tawnangai gidamakta akhoi di moigi site gi present invitation amasu piramme haitar duga akhoi gi Embraer na aircraft company amakhaka moigi oina di akhoi ngasai gi already haidi sign tawnagre akhoi aircraft khara lawnangai gidamakta ado haibsini mamang da su akhoi sahi amagi mamang da akhoi lamjingbagi oiba charter airline service oina tawne na toromba tu charter gi oiba business ki scope asi yam nemba amadi ngasai gi feasible oiba economy da exist tawba yaba adu level amda chatpa kuina long term planning oina tawba yaroi da feasible oiro da business oibadagi akhoi haidi normal 100 seater gi aircraft sido oina target tawbani adudana hanagi akhoi na lamjingba group ki makada laigiba akhoi airline service amaka akhoi ramdam sida base tawba pur kena khangiba duki continuation work progress oina akhoi na anoba aircraft sing asi lawbagi pandamni haitar koi aigi manaba haidi partner ki magi mainly mainland India gi dimana paibane aduduna ibani gi haidi tanaba gi matungina haidi yam kanna honarisi government sigi oiba khoi ngasai gi lok sabha gi election sina maram moraga kitang di tender adubu election je hek loiboga khoi next year gi di 2020 gi February bo ki manung da di khoi hongngai gi damakta target tori haitar Amaromda Lamjingba Group ka partner oigadoriba Pawan Sud Aviation Private Limited ki director Kumar Kin Sukna hai target ti Englishingani kun oizragasu handak chahi sigi manungda service asina hauna bo honagani flight service asina northeast top mahaw ama pivaga loinana metropolitan city singa direct samnanaba honagani haiki we have met two manufacturers, aircraft manufacturers, Embraer and Sukhoi. We are looking for a long-term partnership with them. We will use both aircraft as we have already signed a deal with Embraer. The deal has already been signed, and the first aircraft is coming for a show on 20th of March in Delhi and 19th in Mumbai. So we will be there to welcome the aircraft. The first aircraft is coming. That's we have signed on. And so with Sukhoi we are looking into it because 21 aircrafts we are getting from Mexico. So they are negotiating it hard how to support it, because if we get the aircraft, the main important is to get the support, service, maintenance, pilots, everything. So Sukhoi will directly come into a picture and they will support and they will help into making all those things, arranging all those things. So we are looking on, things are in the development process, everything is going very nicely. Things are taking time, but for sure people will see a very good airline, very established, very good and fantastic airline with the service and the quality. Hande pangthoriba Aero India 2019 nasida Manipur gi oina yamna kannagadoriba yam interesting oiba part am oiribadi Lamjingba Group na hairiba Aero India sida tongan Russia gi farm ama adu atopa farm amaga aduma sign tonadana aircraft kun gi mathakta lowraga Manipur da aduma Manipur gi oizaba aircraft service tama aduba akhogi flight service tama hongnana ba pandam thambai besni aduna hairiba Lamjingba Group ka tongan ba company ga tie up torom matungda 2000 akhogi vision 2020 haibre sigi February thawag manungda adu anoba aircraft service tama launch toguni haibesni cameraman Devdasan Sharma galonena Jit Ningomba Times of Manipur Telangana Air Force Base, Bangalore. Senmitlonda achoba mateng phangnenaba organic oiba pothok sing hena puthongnanaba laumi sing na honasi haina Horticulture and Soil Conservation Minister T.S. Syamkumar na phongdokre wafam asing asi sanjen thongda leiba loisang asigi complex da pangthokpa tractor amadi power tiller sing laumi sing da yanthokpagi thoramda phongdokhibani Minister T.S. Syamkumar na makhata na Horticulture Department na ngasidagi Farmer Singi Kanagadaba Tabak Torong Kaya Paikatli, State Amadi Center gi Makada Scheme Kaya Supiri, Equigi Farmer Singna, Tabak Subagi Hainabi, Hena Tamduna Organic Oiba, Satok Hena Putokna Bahonasi, Ngasi Farmer Singda, Kusinari ba Tractor Amadi Power Tiller Sing Asina Satok Hena Putokna Nabahona Biu, Loinana, Tangnaba Mui Kayagisu, Kananaba Sinbiu, Lamdam Asigi Senmit Londa, Achoba Ohongba Ama, Lakhanana ba Farmer Singna, Achoba Mateng Pangbiu Haiki. Central government ki funding ki makada tongan ba scheme kaya Manipur ki kasin koya da amadi Manipur ki lomi sing da samdara da hena organic oiba pochi puthokna ba makhal mateng ki project kaya ma pakhale masigi manung channa
ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁ꯭ꯀꯤꯝꯁꯤ ꯃꯈꯥꯗ ꯂꯧꯃꯤꯁꯤꯡꯗ ꯉꯁꯤ ꯄꯤꯔꯤꯕ ꯄꯥꯋꯔ ꯇꯤꯂꯔꯁ ꯑꯃꯗꯤ ꯇ꯭ꯔꯦꯛꯇꯔ ꯑꯁꯤꯅ ꯃꯣꯏꯗ ꯁꯄꯣꯔꯠ ꯈꯔ ꯇꯧꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨ ꯍꯦꯟꯅ ꯄ꯭ꯔꯣꯗꯛꯁꯟ ꯍꯦꯟꯅ ꯄꯨꯊꯣꯛꯇꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯗꯅ ꯗꯤꯄꯥꯔꯠꯃꯦꯟꯅ ꯍꯣꯠꯅꯖꯔꯤꯕ प्रजागी खंजरीब पंदम मयामसिंग असी हेना चौब मतेंग पांगतना मणिपुर की तोंगान तोंगान जगह ऑर्गेनिक पोची पुथोक्तना अमदि हेन हक्सांग फनबा हेन सेमिलोन फनबा हेन लैरिबा अखोइना ngasi अखोइना Horticulture and Soil Conservation Department asinduna pangthokpa thauram aduda Horticulture and Soil Conservation gi Principal Secretary JC Ramthanga, IAS Director K Kipjen, MIDS ki Mission Director and Premanandana thauram mapu oina sarugyaki Bharat Sarkar gi Mission for Integrated Development of Horticulture MIDS ki makhada khangalaba farmer tarada tractor sing amadi farmer tara humdoida power tiller sing Minister TS Syamkumana khusinaki Principal Secretary JC Ramthangana MIDS ki makhada farmer singda tractor gi oina lupa lakh ama aduga power tiller gi oina lupa lising humdra manga mateng piraga lomi singda machine sing asi pibani farmer singna pothok hena puthokna na bahona si haiki पोकपदगी सही तरुक फाउबगी मनुंगदा लैबा अंगांग सिंगी हक्सांगी फिबमदा असोइबा लैबा सिंग अमदी अहल ओइरबा सिंगी स्पेशल ट्रीटमेंट तौननबा डिस्ट्रिक्ट हॉस्पिटल थौबालगी डिस्ट्रिक्ट अर्ली इंटरवेंशन सेंटर DEIC अमदी Geriatric Care Unit ngasi Manipur Lenga ki Health and Family Welfare Minister L. Jentukumar na hangdokre District Hospital Thobal gi District Health Society amadi Hospital Management Society na sinduna District Hospital Complex ta pangthok kiba DEIC Geriatric Care Unit hangdokpagi thoram aduda Minister L. Jentukumar na athoiba mithunglen NHM Manipur State Health Mission Director S. Manikantana thoram mapu loinana District Hospital Thaubalgi CMO Dr. N. Jentukumar amadi RVS KG State Nodal Officer Dr. Ibem Sana akhanaba mithunglen sing oina sarugyaki thoram aduda athoiba mithunglen gi warol piraduna Minister L. Jentukumar na hai Lairiba Lengak asina Haksel Gilamda Angamba Thakta Mamal Yamlaba Praja Punsi Kananaba Honori Ngasi Thobal District Hospital da Sangariba DEIC Sanglen asi Lupa Lak Samag Marifu Changna Sabani Aduga Geriatric Unit asina Lupa Lak Marifu Changna Sabani Center asina Kharasothana Laiba Choba Hospital da Layeng Bangamjadaba Miyoi Kayada Kanaba Piragani Lengak asina Fangi Awaba Kaya Mayok Nazarabasu Prajagi Haksel Gilamdadi Sothadanaba Honakigani Haiki Loinana ngasi hangdokhiba DEIC amadi Geriatric Care Unit asida mathau tawgadoriba staff singi pukning singsiladuna wafam kaya amasu fongdokhi State asigi Senmit loan fagat hanbada mateng oinanaba ikhoina agor pambi sing thajinsi haina Health and Family Welfare amadi Ayush Minister L. Jentukumar na fongdokre wafam asing asi Hotel Grande da pangthokpa promotion of Harville Garden and upliftment of economy of the state through agar plantation, scientific inoculation, processing and marketing haiba hiramda pangthokiba conference amada hogdokpagi thoramda phongdokhibani Manipur State Medicinal Plants Board and State Ayush Society Manipur Directorate of Ayush Lamphel na sinduna pangthokiba khananainaba aduda sarugyakiba Minister L. Jentukumar na makhataraduna lamdam asida miyoibada kanaraba medicinal plant kaya marangkaina fangli makoi sing adugi manungda agor pambi asisu khwaidagi maru oiba amani pambi asi marangkaina thadu Senmilon Pagat Hanaba Honasi, Amaromda Pambi Asidagi Anoba Technology Sizinaduna Kanagada Bahiram Kayada, Sizinanaba Honasi, Nasigi Kana Nainaba Asina, a handba knowledge Kaya Pangba Gamlagani Haiki. Horticultural things and the sericulture, these things can go together. So, my good friends, it is the high time for all of us to unite together, to put things together, to work in this given available circumstances. IFCD Amadi Yas Minister led Pau Hawki Ketrigao Kendrugi MLA Nahakpom Indrazit Kairao Kendrugi MLA El Ramesor Amadi Zuribang Kendrugi MLA Asab Udin Namaru Oiba Mitung Lensing Oina Saruk Yaki Ayuski Lamda Kang Hairaba Masak Nairaba Muyukana Saruk Yakiba Thoram Aduda Ayuski Director Dr. A. Gunesor Sarmana Herbal Amadi Medicinal Plants Sing Asi Mafam Sana Sizinanaba Hena Mamutana Kanganaba Honabani Ogor Pambi Yauna Medicinal Plants Sing Asi Hena Thaba Masibu Karamna Miam da Marangkaina Fangangadage Haibagi Matangda Punak Kangminanaba Honabani Haiki Ayush sector it is a concern under the leadership
of our Honorable Minister and also the Honorable Chairman of our District Nutrition and Plant Board. We have taken so many initiatives in the last about the 1 year time. Revenue loisangda panduna lairakhiba die in harness ki makhada thabak changnana ba tharakpa miyoi chamaga amagi manungda screening tawraba matung ahanba tangkaki oina matik charba candidate kuntraga taret thabak changbagi ayaba cherol Kevin PD Minister Karam Syamna khusinakre Babupurada leiba Minister gi Office Secretary ta pangthokhiba thauram aduda Minister Syamna lemhoriba sing athuba matamgi manungda loisinana ba process tawri appointment letter fangduna leiba ki thodada lawgudaba sing puksel sengna thabak tawbiu haiki Matam sangna chatharaklaba Indo-Naga peace talk athuba matamda Bharat laingakna political solution ama puraktuna loisinanaba honagadabani haiba dabi togduna ngasi malemgi tongan ba mafamda lairiba Naga sing yauna laibak asida lairiba Naga lising henbana Delhi da wakat khongchat chatkre organizing committee global Naga mass rally na sinduna chatkhiba rally adu Delhi gi Mandi house tagi phauraga Parliament street forward chatki Jantar Mantar dasu wakat mifam sathaki khongjang aduda akak naba matamgi manungda Nagagi wathok loishilu lakliba Lok Sabha mikhal mamangda loishindrabadi election pangthokpa yaroi haiba pendaba kholausing lauki Ngasigi laingak na miyamga naksinabagi pandamda Chief Minister Bangloda tha khudingi pangthokpa miyamgi numit amasung singi lusingba singi numit punna pangthokre lamdam asigi sing amasung tamdagi lakhiba miyoi kayana Chief Minister ga haktengnana unaki miyamna purakhiba wakat Chief Minister na tarba matung mari leinaba department singna thabakta onthokna ba khanghanki Hauzik pawgi maraktan atianba break amatang lawjari Think of home, and you think of all beautiful things you had seen. Things you admired. Things you desire. Some that you envy, and some you fancy. But hardly anything that is so beautifully you. A home that lives only in your imagination. A home you can truly call beautifully yours. Yumkai, beautiful home inside out. Complete design solution for home and office. Furniture industry da chahi tara manga hen experience leiraba mobile furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pijari miyam service vertical sing asigi khudong chaw lobi ngasi lengchin biroksi mobile furniture cooperative near Infal Products Panthoibi embroidery da hauzik miyam na yamna pamna riba top blouse, fanek, sengau, porloi amadi kangkhal na chingba, luhongbada changba khudingmag amadi nupi oibi singi akemaugi potlam khudingmag ahongba mamalda fangbiragani, loinana order su luxury. Lengsin birao ngasimag Panthoibi embroidery Sagolban Khamnam Bazar opposite Oriental College Imphal. Contact number 700-540-2267. The Great Wedding Sale by Mobile Furniture. Spray oil, agarwood amadi, tang fangma machal kayana semba adugumnaba, iramdam asida puthokchaba Rehal perfume, Aryan store, Dove, Licosto, Jason amadi, Ningthousam Enterprises ta fangbiragani. Aikhoigi head office, Hatami Nuthong near Symmetry Road.
ब्रेक की मतुंगदा मयाम अमुक हन्ना तराम नौक्सरी लैंगा की मित्यंग ना योक्सिनबा ngamdana matam kuina awa saitheng khangduna siba ngai na hingliba wabagai kairak maning laikai dagi akom nayan gi punsi mahingi akhanaba paudam ama tom tv na ngarang miyam da paudam khraba matung tongan ba miyoi singna akom nayan gi awaba da mateng pangnarakli wakhal manaba miyoi taramuk na social media gi khuthang da punsinduna semba group manglan gi maikai dagi ngasi khudong thiba thodok amana maram oiraga haksang gi fibam यादबत नतना मीमानब पुंसी अमा हिंगब ngambdraba हन्ने यंगबदा कना उद्रबा अकोम नायन गिदमक अखोय लैरी हाइना सोंथोरक्रे मंगलान गी माइकैदगी असा अथक सेंगसाक अमदी हक कांखल मोंपाक फिदकना चिंगबा कया मतेंग ओइना ngasi अकोम नायनदा खुसिनक्रे ग्रुप असिगी मिहुट अरुणा टोम टीवी ना अवाबा कया मायोक नदुना अंगक पुंसी मरेन अमदा हिंगलीबा अहन असिगी पाउदम फोंदोरकपगी थेंगनबदगी अहल असिगी अवाट अपा खरदंग ओरबसु मेंसिनबा ngamnanaba amadi tunglam sata tongan ba puksel sauba kayana songthuroktuna ahal asigi mateng pangbiraknaba awareness oina angamba kharadang mateng pangbi pibani haiki Mupakpida akoina uzaba khajikhtang duda akoina nungaidabadagi akoina pabungi chanaba nongmagi changdaba yadraba material akoina kharama khaidi puraga pabungi khajiktasu mateng pangadra pabungbu mikup amatasu harau minok tamba phangjaraga di haiduna akoina ngamba pangjabani akoina masidaisida yamna akoina laijadana akoina kano tawdana pangjabagi nate sumna tangi pabungjina mikup amatang नोकप फंगजरगदी अखोई पाबुंगुम्बा मचा पाबुंगी मचागुम्बा अमा ओइजबगी मही यानजरे खंजदुना लाकपनी अमसुंग अखोइना तौरिबा खरा खजिक मतेंग पांगजरिबा असुगुमना लमदम मसिगी ऑर्गेनाइजेशन मयामसु लेरे अदुगा चिलनाउ करी हाइनी ऑर्गेनाइजेशन मग नत्रगसु अइना अंगम्बा मतेंग अइना पाबुंगजिदा करिगुम्बा मतंग पांगनिंगबदा पांगबियु पाबुंगजिना लैरिबा फिबम मसि मयामजु येंगा खंगनी तसेंगना अखोय लाकपदा पाबुंग हरावमंदना ममित्त मपी थांगे कापे अमरोमदा लमदम असिगी सकनाइरबा म्यूजिशियन नावरेम जितेन कुमार सु मफम अदुदा लाक्तुना महाकी माइकैदगी अंगम्बा मतेंग पांगलमखी अमदी मखाताबा करी करी तौबा याबगे हाबदु खनरगा पांगबा याबा मतेंग पांगने हाइना फोंदोकलमखी पनबा याय सकनाइरबा नावरेम जितेन कुमार वबगाय कैरक मनिंग लैकाय ताइबंग मिकअप थोकरखेबनी National Highway 102 Imphal More lambi paring asi mayai kaba nisage potlam sing lalonba singi khwaidagi maru oiba lambi paring ama oina oire lambi paring asida Assam Rifles amadi State Police ki maikai digi akanba section thorang lokhalabasu nisa laloliba singna angamba pambai sizinaduna lambi paring asida makhal makha kayagi mayai kaba nisa sing puthokna honari chaliba chahi asigi January thadagi ngarang fawbada lambi paring asigi khudeng thabi check post ta Assam Rifles na mathau toriba singna lupa crore nimfu nithoi rongi maman oigedaba heroin brown sugar yauna nisage polam kaya phagat pangamle IGR South ki cherol amana hairakli serak sida Assam Rifles ki maikai dagisu lambi paring asida hangliba khudeng thabi check post ta thuba matam gi manungda achouba x-ray machine ama khinnaba thaurang tawre Ministry of Home Affairs nasu ayaba pirakle hairi Ngasidagi hoduna numinini chupna Imphal West ki polling station khuding makta chathagadoriba voter electoral roll gi asoiba sumthokna bagi drive asida miyamna laktuna semdok hongnobagi tanja lobiu haina district election officer DC Naurem province singna miyamda appeal tawkre lamphel da leiba district court room da pangthokiba paumi singa unabagi thoramda mahakna makha tana hai MP election gi matam March tha nungda soidana lauthoklaba yai Imphal West ki puna elector लाख अहुम गलिशिंग हुमफुगा चात्रुक लाई पोलिंग स्टेशन सिंगदा लाइफम थोकपा फैसिलिटी सिंग पिननबा सिक्योरिटी थमनबगी लौखटफम थोकपा थबके अरेंजमेंट सिंग लोइरे पोलिंग स्टेशन अयाम्बा वेबकास्टिंग तौननबा कम्युनिकेशन प्लान सेम्ब लोइरे केंद्र खुदिंगमक्ता मॉडल पोलिंग स्टेशन थमदुना अहेनबा खुदोंचाबा पिनबसु थौरांग तौरी measures during the elections maduso ko identify to loire aduga pockets natra segments Imphal West vulnerable way no identify tawre sigi vulnerability ki kaino si hayeng candidate lauthorkanda then election naksilakpada masi hengalak pe yai natra handarak pe yai si yam dynamic oiba kaino ni hauji hauji ki oina as of now akoina assess taw matamda 16 pockets natra segments si vulnerable way na madu identify tawre hauji tagi yauna koi madu gi lokhum thok lakhutm thokpa law and order point of view degi adegi then
ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯊꯧꯔꯥꯡ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯗꯨ ꯑꯩꯈꯣꯏ ꯆꯠꯊꯕ ꯍꯧꯔꯦ ꯏꯂꯦꯛꯇꯔ ꯃꯁꯥꯗꯣ ꯑꯗꯨꯅ ꯑꯩꯁꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯅꯦꯅ ꯍꯥꯏꯅ ꯍꯥꯏꯔꯒ ꯃꯥꯅ ꯂꯥꯎꯊꯣꯛ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯒ ꯑꯦꯐꯤꯗꯦꯚꯤꯠ ꯑꯃꯗ ꯀꯣ ꯑꯣꯠ ꯀꯃꯤꯁꯅꯔ ꯑꯃꯒꯤ ꯃꯃꯥꯡꯗ ꯇꯧꯒꯗꯧꯅꯤ aduna one was adi admain tawraga akoi electoral da sangbasi amakhaktani hui Indian National Congress INC ki student wing ama oriba National Student Union of India NSUI na mahi masingi lamda hena fagana naba khumang yansina naba India ama purak naba pandamda Mahiloisang College University singda chathagadaba Behatar Bharat Future of India campaign Thobal district ki oina ngasidagi hogdokre Equal Education Opportunities Student Rights Commission End Corruption in Exams English classes reduce fees increase seats expand hostel capacity and self-financing courses, free education for women, youth clubs, Indian Corps scholarship for all needy students. Haibana chingba kholauk sing puduna chathakiba campaign hogdokpagi thoram aduda Kaisa Megasandra MLA Wangkhem Assembly Constituency na athoiba mithunglen oiduna hogdokhi thoram aduda NSUI Manipur States ki President P Bankim Chandra Maitai Manipur Pradesh Youth Congress ki President Amir Hussain NSUI Thobal District amadi Thobal Block ki thopuba singna thoram apu sing oina saruk yakhi athoiba mithunglen oikiba MLA Megasandra na phongdokhibada NSUI gi thomi sing amasung member singna miyam gi mang thaduna miyam bu lamjing duna manglom da sangsinba India ama purakna ba hona bada achoba thodang logadabani campaign asina award apakaya lairiba district singi college singi award apakaya adubu khangdoktuna amadi mahairoi singna mahai tambada thengnoriba khudongcha daba sing adu national gi thakta pukatuna menkhatna na ba hona gadabani phongdokhi Tribal Knowledge Foundation na Sinduna Forest Wildlife and Ecosystem Challenge for Common Future Haiba Hiramda State Level Seminar among si Senapati District Headquarter DC Office ki Mayok na badalaiba Multipurpose Hall da pangthokre Senapati District Headquarter gi akoi badalaiba School taruki mahairoi singna saruk yaduna pangthokiba seminar adugi nungi oiba warol piraduna NEC gi SRD gi Director KS Saile Antonina Mahosagi Khalbu ngak senba horakliba Naharul Singhi Thogdang Sawi Tribal Haibisi Mamangai digi singda laiba singbu khangnabani haukiba ipa ipu singna umang yokpagi wakhal khantha hodabana ngasigi aing asagi changda ohongba laklibani aduna naha singna ahal oiriba lamlaki sa uchek umang wangmang amadi aikhogi fibam ngak senbagi tangai fadaba kaya adu khanghanana ba honasi haiki The nation is not built by many. The changes are brought by few. If all of us sitting here have the desire, the will to bring some change for a better future, we can do it. Every child can go to the school and propagate. Let us not cut trees, let us plant more trees. Let us not kill wild animal. Let us try to preserve. So every one of us has a role to play. Thoram adugi anisuba technical session da Principal Chief Conservator of Forest Dr. Lokho Puni Central Forest Division ki Assistant Conservator of Forest D. John Saha amadi Directorate of Environment ki Climate Change ki Cell ki Project Scientist Afau Buni Singh na tongan bahiram singda wangang khibaga loinana slide presentation tauki tungda ngasi ki seminar aduda saruk yakhiba mahairoi singda certificate singsu yanthoki Campaign for Free and Fair Election Campaign Manipur na Sinduna Free and Fair Election Haiba Team da Awareness Campaign amang asi Kurai Popular High School da pangthokre Thoram aduda saruk yakhiba committee gi convener M Somorjit na senjau paiba singna rajniti da khong thangjilaktuna lairba miyam da democracy bu masak tihanna ba lalong kaya satharakle asibu bhab tahana ba amasung democracy gi mapung phaba hak adu phanghana ba gi pandam da pangthokpani haikhi campaign si loibaga yaragadi lekai duna natraga siliba mafam duna yaragadi committee ma semaga akoi election da paisa yen ba phagani nisa sina ba thingani adu pharak pa matam da election kam akoi chinjari program si akoi cafe ba committee si kaktana sinmana te akoi gi election commission ye department ka khucham naraga tawba thabak ni aduna moi da complaint tawgani akoi chapchaba du gi department loiba action lawraga haiba thabak khungjang singa si changsinjara kana ba thamji Haukiba January Taranipan dagi Satharakiba Trainee Union DM College Teacher Association ge Nimphugumari Suba Annual College Week ngasi Union asida Loshinkre Department asigi House Mangagi Mahairoi Singna
tongan tongan ba masana kaya da athoi ehen tanakiba annual college week ki champion Russo House na champion oiki makong mathang takraba singna mana yenthoki thorom aduga mari leinana union asigi games and sports incharge assistant professor I Surendra Sharmana lamdam asigi mahairoi singna sana khonabagi hainabi leiramba amadi thaksi khasi adu nongma nongmagi mami samtharakpagum tawi haiki ana leinaba na dektana sigi subject se compulsory la ba all india gi teacher education da satra sinje kamai tambi de gi teacher sinje train tawba department oi na moi class su tawre du marak sida mo chei guding sport oi na pangthok chab ji satra sinje madi mahiro sing player sing da khoi apun bagi wakal ma discipline khoi maintain tawna bai dong tan kai no di sport si thawai yang rak taw de gi school college sinje da pura akhoi discipline ji pura sidare sigi maintain tawna bai dong ta satra sinje sida mature oi na bai dong wakal si makhara taw Thoganing daba thodok sing thoktana ba Imphal West District Police na lokhalakpa section thorangi thabak leptana chathari ngasi su section thorangi saruk ama oina Imphal West Commando Bazaar Unit na City Police Station gi manung channa Maharani thongdagi Jalan Crossing fawba ngasi ayuk pak sanna thibu humbagi thabak chathakre ngasi ayuk chathakiba operation aduda punna miyoi chamnga ga tarani panro masa masagi saktak se puthok handuna masak khangdokpagi thabak chathaki maduda masagi saktak se yaudaba singnaba miyoi kunthra ga taruk makhatana wahang pahang sathana bagi damak City Police ta sinaki Parents and Guardian Council for Persons with Disability Manipurna Government Deaf and Mute School amadi Ideal Blind School takel na sinduna ngasi tongan tongan badabi sing tanduna Social Welfare Office Complex ta wakat mifam sathabaga loinana pendaba kholau kaya laukre khongjang aduda saruk yakiba Parents and Guardian Council for Person with Disability Manipur ki President Thangjam Sarat Kumar na Association ki Maikei degi Manipur Laingak ki mari lainaba singda dabi kaya tanduna lakli adubu laingak na ngasi fawda thabakta onthok pidri karigumba ngasi degi chaiwon amagi manungda thabakta onthok raktrabadi akanba khongjang sangsilagani haiki Akoi special educator aina lairiba sing se they are trained educated person ni moi sing sibu tambina ba disability sing sibu adubo akoi ga top school sing dadi sigumba special educator se laimate lairi ma pham saida sarkar gi su pasam sangdana akoina sagatchariba moti akoi gi government college sing higher secondary school dagi part time moina oja thabak toriba sing do pasayamna government gi investment pisa sangdana lairiba special educator existing siga tie up tongnaraga moina takpiraga di akoina 11 12 si yamna good quality laina pasayam sangdana siba upgrade to wiraga di moi gi right to education hairiba akoi gi khongthang adu fulfill togane na lojai Ministry of Home Affairs na Manipur amadi awang nongpoki atai state marida Assam Rifles ta ahenba pangal piduna chingnaba mioi amabu warrant yaudana hekta faba amadi mioi adu phana ba thibu humbaki thabaksa thabada yahankiba yathangbu Manipur Secular Democratic Front na akanba moongda yaningdaba phongdorakli wafam asi front asigi convener na thadorakpa cherol amada khanghalakibani Bharat laingakna awang nongpoki miyam uthanana ba honare Assam Rifles ta pishiliba ahenba pangal asi khudakta lokthokadabani haina Asina Makatari 9 January dagi 13 January fawba Indonesia gi Jakarta da pangthokiba kuntaruk suba Junior Asian Track Cycling Championship ta mai paglakraba sanaroi sing amadi coach okpugi thoram ama ngasi Imphal gi Thangal Bazar da leiba Sangai Continental Hall da pangthokre lamdam asida numit khudingi phongba pause Sangai Express na sinduna pangthokiba thoram aduda nungi oiba warol piraduna Sangai Express ki mapuni Sikant Singh sapamna sanaba habasi medal gi damak sanagadaba natte game adubu nungsibagi damak sanagadabani aina ngarang pikiba performance gi ngasi piba performance na helangadabani amadi isana isabu thajaba duna mai pakna ba honagadabani haiki mai paklaba sanaroi sing Ronaldo Roger James Lancianba amadi coach Gautamani bu achamba khudol pot piduna pungning thogatpaga loinana lakadori ba Paris ta pangthokadori ba Olympic Games tagi soidana saruk yaba ngamna ba amadi medal lawrakna ba thoram aduda saruk yakiba miyamna pungning thogatpaga loinana yaifa mangosu piki Thasigi kundagi hauna satharakiba Manipur Legislative Assembly gi budget session gi mifam
हाना मथंग थागी निपान फाव चथनना बालेम नखिबा अदु मार्च की मरीदा मतम टेंशन क्रे ngarang चथखिबा असेंबली की मिफम लोइरबा मतुंगदा बिजनेस एडवाइजरी कमिटी की मिफमना सेशन टेंशनना बा वारेब लौखिबनी लोइनना मथंग मार्च की तांग अनि थांगजा ओइबगी सेशन लैरमदबा अदु सेशन फमनना बा मिफम अदुना लेपनक्रे SSA amadi ramsagi oza singi pithok tana lariba thagi tolo pithok piu amadi oza singi promotion line thambiu haiba dabi tongan badabi toroduna oza singna sangsilakiba seize work strike ki khongjang ngasi ga thana numit 18 sukre khongjang gi saruk ama oina ngasi su masing yamlaba oza singna ZEO kangkukpi gi office ta wakat mifam sathaki khongjang adu da saruk yakhibi oza singna thengnori ba awaba asi laingak asina ubiduna waroisin ama purakna ba hona biu haiba yauna pain da ba kholau ke am su lauki yamna tangna thokpa thokdok ama oina ngasi nungthil Imphal East district ki manung chanba yaral pata khoina landaraktuna mioi kaya khoina sikre thokdok adu da ka hena soklaba mioi taret jenims ta laikat nari thokdok adu matau karam na thokibano haibagi pau chapchana phangba ngamdri Assam Rifles na sinduna ukrul gi tangkul Nagalong ground da satharakiba Nipalak suba Assam Rifle Major Bob Cutting Tournament ngasi sanakiba football match ukrul United Club na ukrul football club pu maithiba piduna champion oikre ngarang sanakiba nupi gi volleyball dana Pungyo Baptist Church na champion oikre makok mathang takraba singda ngasi mana mathum yenthokre Indigent amadi insolvent oire haina court na wayal pikraba matung numit kuntrani zelda phadok takraba mapuroi bana divorce tawkrabi mahaki loina bida thagi oina lupali sing manga pigedabani hairiba wayal asi aina yadaba wafam ni haina petitioner oiriba pukrambam b chandra gi advocate y lokendro na phongdokre wafam asi mahak na Manipur Press Club ta pangthokiba paugi mifam amada phongdokibani manga pigedawni ara paisa ji piba ngamdaba gi di Bishnupur ki district judge sida tadasina case ma thare insolvent Bishnupur ki district judge sina insolvent ware na laukthokre insolvent oi bai si kaino mai mathakta paisa hana tolamba adagi maintenance area leirmo yam singse lowba yararo haibani haidi lokotpam leite ma di indigent ware han ware paisa leite haibani aduna paisa leitraba han ware mi amadidi paisa mu makhata Amaromda petitioner Oriba Pukrambam B Sandana Lamphelda Laiba Family Court ki Justice CI Santibalana case asi pai bapamdre ain khangdre amadi case tawragliba Pukrambam Ongbi Latri Devi gi misang sangba mali zelda mahakpuna zelda anirak thajin biduna awaba charang na bapokhalle haina phongdoki bidre ngasi phaba sum tawlere hariba Latri aisi gi misang sangba mansilagle aidi aduna hawikti karigumba amata supi bisung amdre ai gina ai kai su laitre ahanjore adu ki sumatak ta makhoina ai bunga anira ahumlak Mahindra Company ke anauba model New XUV 300 amadi Alterus Z4 ngasi launch tawkre Mahindra ki dealers su oriba ngasi airport talaiba Safes Autotech Private Limited ki showroom da pangthokpa thoram amada anauba model ani adu Safes Autotech Private Limited ke managing director Philem Dorendro technical manager Akash Sarma General Manager Sitaljit Thangzamna miyamda khusinaki New XUV 300 amadi Alterus Z4 gi mamal asi X showroom da lupa lakh 8 ka lising maudra amadi lakh 13 ka lising maudra ngani hairi paugi marakthana tianba break amatanga lauzari lamjingba group na Manipur da lairiba assembly constituency humphudagi mathauda pukning changba public relationship executive post ki mioi amamam lawjagadori mahigi thak yamdrabada graduation oigedabani akupa marol gidama contact tobirau @131944063 amukasu @131944063 aikhoi gi address lamjingba group Rims Road Imphal phone number @131944063 musicians singers dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamjingba Times of Manipur private satellite television channel, which is available at Tata Sky. Prizes: winner rupees 1 lakh, first runners-up rupees 80,000, second runners-up rupees 50,000,
7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and a college near you. Call 940-299-1938. Manipur ki ahanba 24/7 cab service oriba lamjingba cab service na miyam gi seba da leizari. Apamba service khanbiu. Economy rate ₹15 per kilometer. Standard rate ₹25 per kilometer. Luxury rate ₹55 per kilometer. Manipur gi district singi maruaina Mau, Senapati, Ukhrul, Manipur gi mapal gi lamsing loinana luhongba madi atai thodok singi damakta akhanaba discount pizari. Hena kupamarol gi dama contact tobirau 1800-1027-959 amadi 8794613154. Ekhoi gi website www.lamjingbacap.com. Break ki matungda mayam bamuka hana taram noksari Kashmir lalhoba amadi JKLF ki luchingba Yasin Malik ngarang numidang moshima da laiba masagi mayumdagi police na fakre hairi lakliba February 15 da yamna maru oiriba article 35A gi matangda hearing ama court na lauktokadaba laiba adugi mangoina na Malik pu fakibani article asina Jammu amadi Kashmir gi praja singda kanaba kaya amadi akhanaba hak kaya piri panba yabadi tha asigi taramari da Pulwama da thokhiba terror attack adugi Matung Jammu amadi Kashmir laingakna lamdam adugi ningtam lalhoba kaya Malik yauna Sahed Ali Saha Gilani Sabir Shah amasung Salim Gilani da piba security cover adu lokthokiba lairabani NACN GPRN reformation na loop asigi president Y Wangtinbu usit thawoidana tawkhiba amadi naga keder amabu maram sadana ngarang numidang waram fakibagi matangda monda laiba 35 suba Assam Rifles fu yaningdaba fongdokre MIP NACN GPRN arna thadorokpa press statement amagi matung ina asigumba thawong asina maram oiduna India amadi naga singi marakta santigi wari sariba asida ayat papirakpa yai haina fongdorakli Jammu amadi Kashmir gi Bandipora district ta ngasi unning khaibagi thogdok amada mioi manga siba yabagi fibam amada mayok nakre police amadi army gi apunba team amana matam sana rescue operation sathaduna mioi manga adu tek takaidana kanbangam kre hairi Laiva ki konu Delhi da ngasi ayuk angan bada ing bagi chang 5 degree Celsius yauki loinana aing banung sitsu sit kre hairi meteorological department gi matung ina sabagi chang 23 degree Celsius yobu yai haina Met department na makata na hairi Yamna laibak thiba thogdok amada ngarang ayuk Amhet Nagar da chahi ahum da ngariba Ayush Prajapati kauba nupa macha ama hui mangana chikpada laikhidraba nupa macha aduna Mangla Gate area da laiba mahaki mayum manakta sanari ngai thogdok adu thokhibani mahaki mama mapa amadi yumlo nabasingna mahakpu manak nakpa civil hospital da pukhalaki aduga makhata na layeng naba Pune gi Sasun government hospital da supuki adubu mahak laikhidabana Laikan abangam dana laikibani hairi Arunachal Pradesh amadi Assam gi mafam ayambada akhak arau yauba nong takre hairi lakliba pung kunmari asida Arunachal Pradesh amadi Assam gi nongpok thangba saruk singda nongpana mayai oiraf ki changda sugadari Manipur Nagaland Mizoram amadi Tripura gi oinadi nong leite hairi Mizoram BJP unit na lakadoriba Lok Sabha Mikhalda party gi mirep thadokani amasung Lok Sabha Mikhalga matam manana pangthoklaba yai haina panoriba Aizawl West 1 gi marakki Mikhalda su party gi mirep thadokani haikre wafam ase ngarang BJP Mizoram Pradesh ki thaupuba singna saruk yaduna pangthokhiba mifam gi party gi president Professor John V Wongla na laukthokibani hairi Meghalaya High Court ki hanana Chief Justice Oiramba Umanand Singhu ngarang Nagaland gi ihan hanba Lokayukta gi chairperson oina khankre Raj Bhavan da pangthokiba chinglem laba thoram amada Nagaland gi Governor PB Arya
na nauna khalaba chairperson asibu wasak laukhibani thodok aduda Chief Minister Nephew Reo amadi opposition gi luchingba TR Jeleng na chingba luchingba kyasu saruk yakhi ngasi nungthil phone ki ba pausi singda kari kari maru eba pau yari bage habdu me ampun namung mieng taminasi Kanglai Paki Maira Assembly Mifamda Pravis Sanamgi Misi Matangda Chapsaba Warip Laudrabadi Pung Kunmari total shutdown Togani PAC Koirena Chikpadagi Mioi Manga Hospital the Laikan Nakre Disabled Singer Social Welfare Office Mamang the Wakan Mifam Satakre Chief Minister Secretariat Miam Ginuit Pangtokre Oza Singi Wakan Mifam Leptana Chatari Pauzil Manipur Ahan Boina Water ATM Bisnupur the Hangdokre Local Yutakpada Mioi Marifu Hena Sire Asiba masing asi chama helakpa yari miyam gi numit singilu singba singi numit pangthokre khoina chikpadagi mioi taruk hospital da laikana kre pandam lomi singa tractor amasung power tiller yanthokre lomi singi semitlon fagat hanbada mateng ohellagani Shyam Kumar matam kuina panduna leramba revenue department ki dain harness ki candidate sing appointment pi kre numit nini gi oiba VVIP ngasidagi hokre pasta honbiu haiduna boseng gi office ta yamlaba sel chairam le Manava Punna Hona Minavana Lomi Shingi Shantok Aduga State Ki Semilon Hegadan Bangamgani Minister Revenue Minister na Dain Harness Applicant Singda Employment Order Piva Miyangi Numit Amadi Hill Leaders Day Punna Pang Tokre Both Thada Vayarava Mioi Kudimak Voter Lista Yauhanava Honari Loislakpada Maru Eba Pau Amukahana Sathariba Assembly Mifamna Pravis Sanam Misigi Matangda Chap Chaba Warep Ama Logdaba Tarabadi Pung Kunmarigi Total Shutdown Togani Haina JSC na Lautokre Manipura Yamna Naha Oiriba Entrepreneurs Sing na Pullaga Semkiba Lamjingba Group ki Air Service Lakadoriba Sahi 2020 Dagi Hauragani Lomi Singda Tractor Amadi Power Tiller Sing Yanthokre Organic Oiba Pothok Sing Hana Puthokna Naba Lomi Sing na Hona Se Haina Minister T.S. Shyam Kumar na Fongdokre Amadi Thobal District Hospital da Geriatric Care Unit Health Minister L. Jentukumar na Hongnabi Matung ina Hangdokre Ngasigi wenadi Manipurin Pau matang sida loijare Times of Manipur News miyeng tabir bapunamukpu ARUNBALA amuk hana khurumjari